अहानबदा मरुओइबा पाउ सेनखाई हेनमनबदगी लाक्लिबा ऑगस्ट अमदगी पेट्रोलियम गाड़ी सिंग लेपलबा याना लैरे सखंगदबा सिंगना केपी कॉलेज हियांगथांगी प्रिंसिपल डॉक्टर वाहेंगबम निमाईगी युमदा बॉम्ब थमलंबगी मायोक्ता वाकन मिफम फौंख्रे चीफ मिनिस्टर एन बिरेनबु चेबगी महुत्ता एखोई अमत्ता ओइना होटनामिनसी हाइना रामानंदना फोंदोरकले DM University Students Union na taliba demand appointment order thokdri fawba chathakigani National Highway Kuntra Taret Imphal Zirivam Lambida Petroleum ki pothok sing puthok pusing tawriba gari singda ngaihak leitana apanba piriba se thingnaba matik chaba security pibidrabadi lakliba August amadagi gari sing mathau tawba leblagani hari ngasi Consortium of Manipur Petroleum Products Transporter Fraternity na thadorokpa cherol amagi matung inna India ki Prime Minister Narendra Modi da memorandum ama pisenkre hauzik thokliba kangluf ki irang asina maram oiraga CRPF convoy sing deploy tawrabasu security matik chadabana lambi asida cheliba truck amadi tanker singna khudong chadaba kaya mayuknari logi wangwada khutlai paiba Singna transporter singdagi round trip amada lupa lising taruka chani gi sanfam thiriba se noma gi hengalakli nongmada tanker chama yankhirom cheliba lambi asida nongmada illegal tax oina lupa lakh mapan ga lising kuntra rom illegal tax thiduna leire hariba sanfam ase tha amada lupa crore amaga lakh marifutaruk rom oigani Jahigi oina lupa crore kunithoi lakh kuntra rom thiri hariba sanfam ase lanai furik khawdagi chatpana maram oiraga imung manung pubada awaba kaya mayuknare sanfam asi thidaba tarabadi tanker singi mingsel thugaiba nung thazinba amadi atopa makhal kaya gi thawang kaya chathari maram aduna India lenga kamadi mari leinaba singna athubada illegal tax khongat liba singi mathakta action lokhatpiu karigumba lokhattaba tarabadi petroleum puba gari sing lakliba August amadagi mathau tawba leplagani haina cherol aduda palakli Sakhangdaba Singna KP College Yangthanggi Principal Dr. Wahengbam Nimaigi Yumda Bomb Thamlambabu Yaningdaba Fongyoktuna Larenjam Apunba Mairapaibi Larenjam Khul Committee Amadi Larenjam Khul the Ladiba Club Mari Young Social Makers Club Nongchuf Impulse Seva Club Student Cultural Organization Amadi Larenjam Sabal United Youth Club na punna kutsam naduna Sinduna ngasi awang lekai ward number 1 da wakat mifam chathakre Yamna mi kung na taba jaga sida khoigi kanagumba isilinaw sing haidi miyam gi seba tawbiriba yawoloi singi group tagi kanano karino habeti khoi thoidokpa khangdre adubu moina ngasai gi mi kung na yamna giri inana lairiba lekai sida khoi imungda numidang wairam ju oisalakpa matam da yachangakpa duda mayam sida aki khangoi gadaba pot sumai tawbana taisa da pot thamba se akhoi ta sengna khungang sina mayam akhoi yam yaning daba habedi yam thamoi songna kandem taw akhoi ta sengna yajening de sigumba ji matung mona omhanna miyam gi damak hona biriba chenbi chongbiriba khoigi isa inausing haibadi hojikti pungning penaba akhoina loina tawba ngamdraga su khara makhaidi akhoi khungang sina mayamgi hairakpa khuding makta adum angam ba mateng pangi haina khoi khanjai aduna sumaina yamna atatai oiba thabakta haibadi mina yamna lanna leiba jaga oiragadi kaidaba mina giri inana leiba jaga ji sumaina bom top thamjandana khochandana tawba thabaksi matungda amhona tawbiganu haidana miyamgi damakta seba tawbiriba khoigi isa inausing haibadi Manipur Baki the Magda Hawaii Katlage, Haidana Topi, by Isa Singi Mapamda, Akoi lands on Kungangi, Oiba, Maige Dagi, Masuma Tabaksamona Tobiganu, Haidana, Akoi Hajeri. Lamda Masiki Tungi, I Fanaba Tauriba, CM Birenbu, Hunba Amadi Jebegi Mahuta, Akoi Kudingmak Mahaki Tabak Toram Singda Sarugya Minaduna, Lamda Masida Santi Hanjilaknaba, Hona Minabagi Tanja Adu Lomina Sihaina, VZP Kangabok Mandalgi President Nintosam Ramanandana Fundokre, Wafamasingasi Kangabok VZP Mandalgi Office the Pangtupa. Paugi mifam amada Ramanandana Fongdokibani, Magna Makatana Hai, Manipurda Hosik Tokliba Achowa Irang Asina Maram Orga, Lanjan Naraktuna, Relief Camp to Ladiba Singi Awabada, VZP Kangabokna Saruk Yaduna Lakli, Varat Sarkar Amadi Manipur Sarkar Anina Irang Asi Loshina Bakana Honaduna Lakli, Masigidamak Manipurda Ladiba, VZP Lengak Asibu Luchingliba, and Biren Singh Buthagarpa Fongdok Jari, Magna Hai, Achowa Irang Ama
oibanina matam khara changani N Biren Singhna luchingba Manipur lengak amadi Bharat ki lengak na soidana irang asi loishillakani haibagi BJP Khangbok mandal na achet pathazabat lai CM Biren Singh asanba mijeng amana lamdam asigi tungi mirol singbu kannaba honarubadagi irang asi thokibani poppy plantation drug lalonba lamdam asigi kaitharakliba mausagi fibam sing asidagi ngakthoktuna tungi mirol singbu kannaba CM Biren lokhatkiba thabok tharom sing adugi mayokta illegal immigrant singna irang asi hauhankibani lamdam asigi tungi mirol singi damakta honariba CM Biren bu social media gi khutangda thina ngangbibagi thawang asi tobiganu madugi mahutta mahakpu puning thogat piduna lamdam asida yamna thuna santi hanjilaknaba amadi lamdam asigi tungi mirol kannaba honabada ekhoi khudingmakna punna saruk yaminasi haina ningthauzam ramanandana apel tawki mahakna hai lamdam asigi leibak asigi amadi rajniti gi oiba maramda BJP Khangbok mandal gi ayaba yaudana isagi aningba fongdokpada mandal gi ming sijinnabiganu masi party asigi niyam gi wangmadani masina party asigi mingchat thialakpa yai haiki DM University de ngasi syndicate mifam ama University asigi administration block ta pangthoktuna University asigi watliba posting hapnaba khanakibaga loinina ngasi numidang wairam akupa warol lauthoklagani hari Amaromda DM University Students Union gi General Secretary Takhelamam Dizen Nadi Chara Henbagi Khongjang asi makoina taliba demand sing mari leleba singna official declaration natroga appointment order thok trifawba loishin kiroi fongdorakli Ako'y ngasi baw tathak jariba tang mapandagi hawna tathak jariba ako'y hangla sa ngasi tang taga nipan sure aduna tapo ako'y total 9 days multiply ako'y tathak jariba ni adobo ngasi fawgi development haiba taragadi ako'y ngasi syndicate mi phamba loikre adobo sigi sarkar gi side gi concern authority side gi ako'y ngasi ako'y pamjariba demand haidi non teaching staff ako'y register controller amadi magi mai leinaba staff sing ngasi haidok kani haibagi pawdi phangjare adobo ako'yna mamangda su haijagiba ako'y appointment order ako'y khutta pangju fawa consider haibagi sendo dum leijari aduna matam बाउदी अखोई हंगे सायासी कॉल ऑफ तौजगिरोय अखोई दुम खा चलजगिनी अखोइना चेदु फंगलब कांदा अखोई रिलैक्स तौबगी अमाइना सेंदि लेजै अखोइना चही तरुक तालकपदि मानसिदा ngasi अहोम खरा दिलाए अखोइना तौजरुबा छात्र म्याम की यूनिटी छात्र म्याम की लिंगजेल मानबन मरम ओरगा सरकार की साइड से पॉजिटिव ओइब रेस्पॉन्स छात्र की फेवरेबल ओइब रेस्पॉन्स पिबिरे अदुना मासिदा मै लेनबा अथॉरिटी अजि अखोइबु मसी बावबा लंदि लंता पिरकपा अमदि अखोइगी वेल विशर्जिंग म्याम बु थाबा प्रोडक्शन लेंगा की लुचिंगबा सिंह पुनसिंदना इरांग असि लोइशिनबा ngamloi haina Manipur gi Deputy Chief Minister su oiramba gaikhangamna fongdokre irang asi loishinaba honabagi mahutta mamangda pairamba lengakta onsilaga maral siba gi thabak tawbagi mahutta irang asi loishinduna Manipur miyam asi mahausagom nungsi chanana ingna chikna leinaba honasi haina su apel tawki nga maming tunghanbi di khangi sakar tunghanbi sakar di khangde ado handak ki sakar tunghanbi ki sakar tare sathari violence se chahi ama ena sangsala masida aikon sum ujabada masilushinna bagi thorang si udabada una tawba haitare hairu ragana han gi government hairu ragana congress government tung hanna chatpa adiga amanna ngangi sum taw blame game sana lebse masi tawbidaba phai haibse hana thamjage adigi matakta koi tawriba thabak khang punamakse makko mamei samdadaba ngarang ngangbaga ngasi ngangbaga samdandaba hayeng amuka tungan ngangba chinga khutga manadaba se masi labak thibani hana ai thamjani sarkar gi thawong sidi cinema ama thingye shaolin soccer hana ko niom panom sumnai naidaba kapthatna di segai na di ada lefri so to pangkhong to khongi tabi basu naide inai taba makai sanarga nium naidaba abidigi film do koi mansan pahatare Kaksing District Wangu Police Station na konba Khongyam Hari Kokthong gi mafam singdang ase combined force na thiba hombagi thabak chathabada lotuna thamlamba masing yamlaba khulai sing fagat pangam khre hari police na fangba paw gi matung inna ngasi ayuk pung 9 rom tabada akaknaba paw ama fangbadagi 131 BSF की G कंपनी के पर्सनल कक्सिंग कमांडो यूनिट की CO ना लुचिंगबा टीम अमदे वांगू PS के OC ना लुचिंगबा टीम की अपुनबा कंबाइंड फोर्स ना खोंग्याम हरी कोकथोंग की मफम सिंगदा चंगसिनदुना थीव होंबगी थबक चथकिबनी थीव होंबा अदुदा फागलबा खुत्सु खुलाई सिंग अदुदी 9mm की काप यारिबा मरु तरुक यावबा मैगजीन का कोनना कार्बाइन अमा एयरगन पिस्टल अनि .36 heavy explosive grenade मापन .36 grenade की detonator मरी para 2-inch mortar cell अमा heavy explosive 2-inch cell bomb अमा
country mat cell ama 7.62 mm SLR gi empty cases nimfunipan stem cell tarahumdoi chair smoke cell taruk stranger cartridge manga anti riot double blast ahum 12 bore cartridge ani inches LMG Mac ama biofang set with battery ani BP vest ahum camouflage half shirt ama camouflage full sleeve shirt ama leader boot pair ama .303 empty cases kunmari AK rifle empty cases taranithoi LN key ama chair smoke bomb taruk top man mask super quality bag ama operation aduda mifami pundi yaudi hari Hauzik hapta kangzaibungda punna sagol masing chani kuntra hena lairami sazik lairaktabana sagol chama hena mapu singna lauthok nakre leihoriba sagol masing chama kuntra hena lairi sagol na chanaba sazik lairaktabana hauzik sagol mapu singna sagol amada lupa chama khainaraga sagol singi machinjak pizari hariba sazik asi lamfel area da ising chawbana maram oiraga sazik leifam leitabana hauzik Visempur Tawbuldagi sazik leiraga pizari sagol loizariba members kudimak hariba senkhai asi puthokpa ngamdabasu yawbana awaba kaya mayuknari haina ngasi MPNPPWA gi General Secretary Chongtham Azitna phongdorakhi कोई मणिपुर की हौजी पोनी ना कोई अवा मायोग नरीसी की मतंग दनी कोई मणिपुर गवर्नमेंट ना कोई मणिपुर हॉर्स राइडिंग एंड पोलो एसोसिएशन अमसुंग ऑल मणिपुर पोलो एसोसिएशन अनीदा कोई सगोल असि थंबगी कोई इसिंग चारपगी मरम ओरगा कोई मपाल कांगजिबुंग अमसुंग हप्ता कांगजिबुंग दा थंबगी अयाबा पिबिबो कोइना सीएम बो हाम मक्तदा कोइना यामना वेलफेयर साइट तगे कोई थागतपा नुवाइजबा हराउजबा पोक्से फोंदोक्सरी अदुबो सजिक लेक्तबा मरम ना कोई हाना हौजी कोई हप्ता कांगजिबुंग सगोल सनी के कुंट्रा हेना सारमी अदुबो मपु सिंगना सजिक लेक्तबदगी मसा मसाना होनजरगे हाना सगोल चामगा तरा कुंदी लखोखरे अदुबो हौजी लेमहौरिबो सगोल असि चामगा तरा मुनी अदुना हौजी पोनी ओनर सिंगसिना अखोगी सजिक लेक्तरबनिना करी तौबो याय हाना खनजरगा वेलफेयर गी अखोगी ग्रुप सिगा तानजरगा कोइना सगोल अमदा लुपा चामा मचागी यावदना मपी खकी ओइबो लुपा चाम खाइनरगा हौजी अखोइना सजिक असि तौबुल हाइबा बिसेंबु तौबुल लगी सगोल सजिक लेरगा कोइ सजिक असि थाक्चरी सगोल असि सरकारगी माइकैदा अखोगी मरी लेनबा विभाग अमसुंग अखोगी ऑनरेबल सीएम दा अखोइना थमजनिबा वाफमदी अखोगी सगोलगी सिगी दमक्ता अखोई डिजास्टर हौजी रिलीफ कैंप लेबगी तांकक यौरबनिना अखोइना कोसी सगोल असिगी चाननो फीडिंग दा अखोई खजिक मतेंग तौबिनबा हाइदना अखोई वेलफेयर साइट तगी अखोई रिलीज असि थोकजबनी United Meitei Pangal Committee Manipur UMPC gi ahanba thau pugadaba singi wasak lobagi thoram ngasi Manipur Press Club ke Loktak Hall da pangthokre thoram aduda senior consultative Makak Macha Pes Iman Lilong Masajid ki Kari Kayamudin, UMPC ki advisor Dr. Vadaruddin, UMPC ki President Alhas MV Muhayyuddin, Amadi UMPC ki advisor S. Jasimuddin Moinamna Sarugya ke Thoram Aduga Mari Lenina UMPC Manipur ki Chahi Anigi Nauna Thau Pugadaba UMPC ki General Secretary Reis Ahmad Tampakna Haikibada UMPC Manipur ki Pandamdi Peace and Integrity ni Lamdamasida Laiminari ba Fur Masel Nushinaduna Malemda Saktak Naba Honagani Amadi Mamangai dagi Hauna Integrity ki Matangda Meitei Pangal Singna Lau Kiba Thaudang Ngasigi Mirol Nasu Lengdana Lepkini Integrity da singnarakpa khudingmak thengnagani lamdamasida drug ki safu achouba ama lakliba asisu thengnaba ngamnaba committee asina hotnagani UMPC Manipur asi mamang chahi lisangani kunhumdoi gi July 19 da miyam da safongle haina lauthokhraba matung ngasi member kunipana saba committee ama semduna wasak laukibani ngasi wasak laukraba sing adudi committee asigi president oina Alhas Maulana Mahimuddin finance secretary oina Maulana Habibullah Nadwina Jingba Mioy Singni Haiki. Organization sigi sabsaba magi mapung oiba pandamdi lamdam sigi maruaina peace and integrity aikoi shanti gi goodwill mission nama lamdam sida lairiba laiminariba furup chamadi aikoi community masiam da nungsi chana na laiminaraga lamdam si adu maina pitribi gi thak ta saukhat khongthang gi lamda pukhatpa loina na integrity haibagi matang da lakpa taraga di ngasi degi aikoi gi paipu haukraba manipur gi puari gi tengkhang kayarakta manipur da lairiba furup cha Mitei Pangan Lokiba Todang ado, Nasi Makshu, Manipur gi Mitei Pangal Singi, either Kong de Koi Senduna Lairiaduna, integrity Matanga Lapa de Koi Kadon, the compromise Todana Masigi, the Matai Koi, Tenaminagani, Manipur integrity, Kaibayaro have a sequegi, Lim Fatra Badumba, Kola Makati. Ahum Subada Kwaidi Baruiba, London Sida Yan, Equegi, Shati Badumba, Lan, Nasi Tingariba.
masigi issue sing asidagi hena sathi na koi gi drug ki koi gi nisha gi oiba tongan bai koi gi masigi issue se dai koi focus tau jagani marwaina eradication of anti social elements hai jabatare koi gi londa da masigi se dai koi focus tau jagani yamna grassroots level da masigi chapchaba pithribi na chapna khraba drug si kamai na thingadage haiba amadi pithribi na yanaraba adugumba issue sing asigi madugo gi khongchap to dai koi changsilaga changsin jagani Manipur miyam gi damak nungaraba pausel isagi anaba natraga yumgi aruba anaba sing Guwahati da leiba top hospital sing haibadi Apollo Hospital, ZNRC Hospital, Rahman Hospital, Downtown Hospital, Dispur Hospital, Guwahati Medical College and Hospital, Dr. B. Volwa Cancer Institute amadi ate hospital singda laing budget labadi wabi raganu Manipur miyam gi damak stay well companion Guwahati na khanaba service bizari yumda leina hospital gi Doctor consultation gi booking, OPD registration a chingba loina yamna line tawbiba yaragani. Masida sunatana Guwahati da laklaba matung lainanaba chananaba amadi transport sathok sasin su mating pangjagani. Hena nungairibadi adomgi treatment process da mating pangbinaba Manipuri assistant ki service su lobiba yagani. Ekhogi assistant na adomgi OPD registration, Doctor gawari watai saba, lab test amadi external diagnostic report lauthok laushin hidak langtaki santhok sensin adom nena tana yumda 100 faba mating pangjagani stairwell companion na Manipuri miyam gi pizariba servicing adudi patient assistance service nursing home care hotel booking ambulance booking flight booking cab booking diagnostic simplified aduga yamna harauzaba amana patient assistance service ase cancer patients singi oinadi free the cell amata lawdana service pizari adom su Guwahati dal anaba laing budget kadaba oirabadi ngasima call to view yamna ahoma malda Manipur gi irang asigi yenglaga service fee 50% hena tana lozai ngasima call to view 9365